Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi sumahausango Aroiba Oirage Nafamda taramapal suba tangkak amuk puduna lakjari mayam punna taminarasi. Tingag hairakliba waduda anidu gyan mangni yingne khonjel do hana amukta takiba sulaitri ahanbani ngasi tariba sina. James ne ingit tawduna kanano hango haigum ingit tawri. Kanano? Number sisu save tawramdri. Ngambana hangbani nupiduna nuki hairakli. Karamba pakhangno nangbo nupi mana nuksi hairaga aduga hampagna kanano kainaga. Aini ne khangdraba. Kanano aini bo. Nang naraga ainekta khangdo sulaiti. Aduna khangnaba maongda hairo. Aduga khaige kainaga khalaga tawrok oiragadi atopa khaifamoina thiro. Aidi adugi muti leite. Wah, nupa khuthok amni hai nangde kaino. Asingmai ngawge tawi mi aido. Excuse me. Aida ngangne English ka khangzade da. Yare thamo. Masak sutak tana khaibiga tawdana I hai kalaktana thiringai jerakani. Oi, mitang wow. Namit udaba. Nang nengon ka phau sajala adana. James ne phone do fat mullaga manoi ne hairakli. Oh, ai mido dedi nang kaban khangi ba. Kaino khonjel sinam phat call sina. Kanada pa lai no mitang bo. E, kaino ne ibe sau bia nang nangang ndu bo. Ai ni ne. Na khoi ta mo mitang bani ne. Hayo, kari haining manodo. As maragam khaisele ini. Oi, yam tina queenie, and what a kaga kalagano. Som the numitupa, the catan labagina, amtan quiver puncture the kalaga, yam one I jeribani. Amtan queen birgadi, yam no jagani. Yam tosila in air. A 1 moment jana of gajagi, amtan queen bigadra, mitang waiba. Queengi, don't tigila poison on puraga, a quajalao. Nanaebu, Karamatam the Lacto Hibano. Aduga laifam do matanga haibiragadi yamnunga jagadawni. Nasak do liri ne yadeba dialogue ne tawrise nanga chana bangang tek do dana. Chahiri panam yama mani ne. Akoina gadi ka kabu ko wear mani. Kaino. Aibu panglili bona sobinu kaino. Akoi som ichi haidura ichan haidura khangre. Som ne amli jading man baduda somgi maingak poina bewar macham tang arati ka chabani. Kaino. Bamolo noisa. Karam Bengal de yengaga Brahmana muman birenda isina. Arati nungrati jampan baduda sumalak bewane. James maki khadang ni amangang nakli badugi matau magni. Ngasi numit ki maray lura roy khanduna ngamba phone du James taki phat mullaga. Kanan habanu nangdo. To. Nang nihele bano paman base. Haujik parak padudi nupara nupana tagum nupira nupinata kainom taweba. Yari nangsu chap mane kanana na kedor habano phasana nang nairim bodo hairo. Is yam diman lay bagang sajili. Nupi kaina bagi hard kair ka pothaning bag maladana wangang nena. Hari rodro thamagi. Hai ge. Ai kem dawdre. Khongdo koron kitang hui bewani. Sokpadi soktre, brain body karakaba. Adu hai getoni. Hayang kay kari mamay kakpadane, niye nga ka on hai bigetoba, adu wanida. Ngamba hujit tagyan lagli, nga say mana gari na thinkiba angang nupido nedo. James tigyan mangladuna, ngamba da tingag ying duna hanglekli. Kanan, kain, ay gyan na mamami. Nang nakhangar, ay tam na hayrage. Phone do mon sinduna. Nang kem daw de harbani da thamagyaraba. Yam pakti pakhagariba na. Nang na thamdringai da ai na thamge. Phone do fatka kri. Ngamba phone screen do da ngai hak yengi aduga phone do mon manakta fat insin kri. Mana mamai lai thorakpa da James do mangona pisum aniga suktu na yenglaga lairami. James ki matau do da ngamba nokfet tawraga. Nang khalido yam lale. Nasayana beng jatkena thorakpada aina gari maning hanbada thingkibaduda
ꯑꯩꯁꯨ ꯁꯣꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯥ ꯆꯦꯛ ꯇꯧꯔꯒ ꯐꯖꯅ ꯌꯦꯡꯉꯣꯗ ꯑꯩꯈꯣꯏ ꯐꯥꯔꯃꯥꯁꯤꯒꯤ ꯀꯥꯔꯗꯨ ꯄꯤꯔꯝꯕꯅꯤ ꯑꯗꯨꯏꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏꯗꯣ ꯖꯦꯝꯁꯇꯨ ꯃꯀꯣꯛꯀ ꯅꯣꯝꯂꯒ ꯑꯣ ꯑꯠꯆꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩꯗꯤ ꯃꯤ ꯑꯣꯏꯔꯨꯕꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜꯁꯦ ꯕꯨꯠ ꯊꯣꯛꯀꯦ ꯇꯧꯔꯨꯔꯦ ꯑꯁꯦꯡꯕꯩ ꯕꯨꯠ ꯑꯣꯏꯔꯝꯕꯗꯤ ꯕꯨꯠ ꯐꯥꯔꯝꯃ ꯅꯪ ꯍꯥꯟꯅ ꯍꯥꯠꯈꯤꯗꯧꯅꯤꯅꯦ ꯆꯠꯊꯣꯛꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯣꯏꯅꯨꯀꯣ ꯁꯣꯏꯔꯣꯏ ꯀꯩꯗꯧꯔꯒꯦ ꯁꯟꯖꯤꯠ ꯁ꯭ꯀꯨꯜ ꯊꯣꯔꯛꯄꯅꯤ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯅꯥꯟꯕꯗꯨ ꯅꯥꯟꯗ꯭ꯔꯦ ꯃꯔꯣꯏ ꯀꯣꯛ ꯀꯣꯛꯂꯒ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯐꯨꯅꯤꯡꯕ ꯁꯛꯇꯥ ꯀꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯁꯅꯥꯊꯣꯏ ꯍꯣꯏꯒꯤ ꯗꯨꯀꯥꯟ ꯃꯄꯥ ꯐꯥꯎꯗꯨꯅ ꯅꯨꯡꯇꯤꯒꯤ ꯆꯠꯄꯅꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯖꯕ ꯐꯪꯂꯕꯗꯤ ꯈꯟꯅ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛꯇ ꯎꯒꯦ ꯐꯪꯗ꯭ꯔꯤ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯁꯅꯥꯊꯣꯏ ꯌꯨꯅꯤꯐꯣꯔꯝꯗꯨꯅꯦ ꯀꯩꯅꯦ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯟꯖꯤꯠ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯃꯊꯟꯇ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ ꯃꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯅꯥꯊꯣꯏ ꯃꯥꯒꯤ ꯅꯥꯛ ꯇꯝꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ ꯁꯟꯖꯤꯠ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯔꯥꯎꯕ ꯑꯃ ꯃꯁꯥꯗ ꯄꯣꯛꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯑꯁꯤꯗ ꯑꯝꯇ ꯆꯪꯉꯨꯁꯦ ꯏꯔꯨꯝ ꯂꯨꯃꯤ ꯋꯥꯉꯥꯡꯗꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯒꯤ ꯈꯣꯟꯊꯣꯛ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯤ ꯀꯥꯏꯗꯅꯣ ꯀꯩ ꯂꯩꯒꯦ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯁꯟꯖꯤꯠꯁꯨ ꯁꯅꯥꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ ꯏꯃꯨꯡꯂꯣꯝꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯤ ꯊꯣꯏꯕ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯟꯅ ꯃꯤ ꯑꯃꯁꯨ ꯐꯝꯂꯤ ꯁꯅꯥꯊꯣꯏ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯤ ꯁꯟꯖꯤꯠ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯤ ꯃꯤ ꯑꯃ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯒ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣꯔꯥ ꯁꯟꯖꯤꯠ ꯍꯥꯏꯁꯦ ꯑꯧ ꯃꯥꯅꯤ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯏꯁꯨꯗꯒꯤ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯏꯁꯨ ꯅꯨꯄꯤꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯏꯁꯨꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯄꯥꯎ ꯁꯟꯗꯣꯛꯄꯅꯣ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯤ ꯃꯔꯩ ꯇꯠꯇꯅ ꯍꯥꯏꯔꯛꯏ ꯁꯟꯖꯤꯠꯇꯨ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯒꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯕꯅꯤ ꯊꯣꯏꯕ ꯈꯣꯟꯖꯦꯜꯗꯨ ꯂꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯝꯗ ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯁꯟꯗꯣꯛꯂꯤꯕ ꯃꯌꯥꯝꯗꯣ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯁꯟꯖꯤꯠ ꯈꯨꯝꯐꯝ ꯈꯪꯗꯦ ꯈꯨꯝꯕꯁꯨ ꯈꯨꯝꯗ꯭ꯔꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯪꯗꯨꯅ ꯃꯃꯩ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯈꯨꯝꯃꯔꯣꯏ ꯈꯪꯉꯤ ꯃꯇꯧꯗꯨ ꯊꯣꯏꯕꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ ꯑꯍꯥꯟꯕ ꯇꯧꯕꯅꯤ ꯈꯜꯂꯒ ꯃꯁꯤꯃꯗꯤ ꯉꯥꯛꯄꯤꯔꯒꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯏꯖꯠꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯇꯧꯊꯣꯛꯄ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏꯁꯨ ꯏꯆꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯆꯞ ꯆꯥꯅ ꯇꯧꯔꯛꯀꯅꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅ ꯈꯪꯐꯝ ꯊꯣꯛꯏꯅ ꯈꯜꯂꯤ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯅ ꯈꯜꯂꯤ ꯁꯟꯖꯤꯠ ꯈꯨꯝꯗꯦ ꯃꯃꯥꯏ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯁꯅꯥꯊꯣꯏ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯁꯟꯗꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯗꯨꯕ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯒ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯕ ꯄꯣꯠ ꯑꯁꯦ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯈꯨꯝꯃꯨ ꯌꯥꯗ꯭ꯔꯥ ꯃꯁꯨꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨꯗ ꯃꯁꯨꯕꯨ ꯐꯥꯊꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯃꯤ ꯑꯃꯅ ꯁꯅꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯨꯡꯗ ꯆꯠꯂꯨ ꯁꯅꯥꯊꯣꯏ ꯁꯟꯖꯤꯠꯇ ꯃꯆꯤꯟ ꯄꯩꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯊꯣꯏꯕ ꯁꯟꯖꯤꯠꯀꯤ ꯃꯑꯣꯡꯗꯨꯗ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯗꯨ ꯌꯧꯅ ꯐꯠꯂꯣꯏꯗꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯉꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯁꯨ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨꯀꯣ ꯁꯟꯖꯤꯠ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯅ ꯇꯨꯃꯤꯟ ꯊꯣꯔꯛꯇꯨꯅ ꯁ꯭ꯀꯨꯜꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯋꯥꯈꯜꯅ ꯃꯊꯟꯇ ꯋꯥꯍꯪ ꯂꯤꯁꯤꯡ ꯍꯪꯖꯔꯤꯕꯅꯤ ꯁꯟꯖꯤꯠꯁꯨ ꯍꯥꯟꯅ ꯍꯪꯉꯝꯕ ꯋꯥꯍꯪꯗꯒꯤ ꯉꯁꯤꯅ ꯃꯁꯤꯡ ꯂꯤꯁꯤꯡ ꯍꯦꯟꯒꯠꯂꯕꯅꯤ ꯁꯣꯅꯣ ꯆꯨꯕ ꯃꯥꯜꯂꯕꯁꯨ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯍꯪꯅ ꯌꯣꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯟꯖꯤꯠ ꯍꯥꯟꯅꯒꯨꯝ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯦ ꯍꯜꯂꯛꯂꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯔꯛꯇꯦ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤ ꯇꯧꯔꯛꯂꯤ ꯃꯐꯝ ꯀꯥꯏꯗꯅ
Hengalakpa haibabu ngasin hena nungsiba matau ulai Bredena Sanathoida. Nungsinabani gi marakta nungsitaba mana aiba thamoi sengna nungsibiba mataududa thamoi sengna nungsijariba aina kayagi matik penjaba haibado khangdaba kanana khangdrabasu akang manangnadi khanglamgani. Sanathoi mut yamna nungai ngasidi matanda laimba khuding nokfet adumak lei mayam pullasu marai taude pakhon haibada sasat yambiga tauri nupisi magi mutse doki matik nungai kre asung nungai ba monda se yeikharagi khanduna angawba nonglei nungsit puba ama pairakle cyclone dagi hena sathi bani nungsi khangdaba thamoi ama Sanathoi magi panbadu nonglei mana phokduna purage khanna ngamjaba makai kanna humduna paisilakle bani kari upaina ngakthokani ngahan makai thamoi pandabi oiruba ngasisu ngambre yenge thamoi pandabi oiba mobile gi ring dukan ne khinglekle pamjaba ngaijaba magi call oiramgadra khanna harau changsin jarakbani adobu ita tayonaba maongda number save tawdaba ma oiramli kanano khanna haifet inglaga call receive tawbidre power button do namlaga makhotuna thanamli humgi khanna langpani angawbagi saklon lawriba thamoidu karamna di hangani mathaudu mapangthokdana hanjina la e call do hanakti Sanathoi kanano nganglage cheirage khanna phone do paikhatuna nakongna thamlaga kanano number save tawdi tapna yamna tapna nungsiba haiba nungsiba makai khamjinduna nungsina yam nungsina kaura nupage duk nauthoklanba ngamba khonjel duna sana nungsiba khonjel haibado madu oiba tai mikop sida khalakli sagudaba khonjel na mikop duda somoidaba kana sulairui taibangda adung nungsina kaurakpa minggauni siamgi basina nungsiba heloi gopi pumbagi thamoibu sopai paiduna somhalage matangum adungning thina kaurakpani ngamba mana Sanathoi thamoida palli mingaudu khonjel tabada khangi ngambani haiba flashback na yomi masa pumba mikoptuda ningsinglai matam amada mana thamoi yongna nungsikiba matam khara mage wakhalgi taibangdagi labluraba mami amakhaki khonjel ni haidu khumpham khangde tumin leinu pisi adoba khanghauda mitlu ani dudi ihaurakli jaina ma phaure mikoptuda thamoidu ngamba nikliba khonjel do hanglakte nang aibo suknung magai nungsidabra da tamna thoki tumbal dagi masa khanghaudana ngamba wahangdu hanjinduna hanglakle hayo nang aibo suknung magai nungsidabra Sanathoi kaple khonjal on khomlakle haujikti madugi matam henkreda atopa pakhom pamde aina hangba wangsi ki pakhom pame khomo nangaibo suknung nungsidabra nyoksi khibani atobo laibakta thongno wonadi tamlamdri aduk line haiba aduk phatabegi saklon lawba matam kharasi ai munong mata suning singdana leiba ngamba angakbani nangi thamoido aina karam lele khangbra nang nebu karamba maongda thamami nang nongmada khanbra phatabini nangde phatabini miot bini nangdi miot biri ngamba wa ngang na kaple Sanathoi ngambagi thamoigi wakatu tan kaple pakhum ama pirubadi ngamde maramdi pakhum leite maphamda ngamba nunghiknaba khonjelna makha samtharaduna hairakli aduk phatabi hoigani haibadi ai khaludabani aibu karigi asagi mayora ma chonghalamlino nangna sumna laithokhi gadauba lairagadi aingonda karigi asa piramino karigi aibu aduk thajahalamino nangna lanbani aina wariba pumba nangna tahonbani phatabini nangdi phatabini Sanathoi tama ngamdre phone do fat kakthale aduga monda mamai option duna makhol thongna kaptuna leikri ngamba su call amung hanjina tawrakhidre ngangthokiba khara duna thamoigi maichak do kharagi makhaidi nemlaba mali miyoiba khuding maki hakjang manungda thamoi amakhak pale nangsu aisu masu misu aikoi luinamak amamam khaktamak pale magun wangna thangatuna ayiba ayimbi kayana sahitya ki leichal oina
ꯁꯥꯖꯤꯟꯗꯨꯅ ꯏꯟꯅꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏ, ꯅꯪꯒꯤ ꯊꯃꯣꯏꯅ ꯁꯨꯞꯅꯒꯤ ꯑꯃꯈꯛ ꯄꯟꯖꯔꯕꯁꯨ ꯅꯨꯡꯁꯤꯕꯗꯤ ꯂꯤꯁꯤꯡꯅꯤ꯫ ꯏꯃꯥꯁꯨ ꯅꯨꯡꯁꯤ, ꯕꯕꯥꯁꯨ ꯅꯨꯡꯁꯤ, ꯏꯆꯦ ꯏꯆꯟ, ꯏꯠꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯃꯦꯝꯕꯔ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯈꯜ ꯑꯃ ꯇꯣꯉꯥꯟꯅ ꯄꯨꯔꯛꯇꯨꯅ ꯊꯃꯣꯏꯗ ꯍꯥꯞꯆꯤꯜꯂꯤꯕ ꯑꯁꯤꯅꯤ꯫ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯗꯨꯅ ꯄꯨꯝꯅꯃꯛ ꯎꯍꯟ ꯈꯪꯍꯜꯂꯤꯕꯅꯤ, ꯅꯨꯡꯁꯤꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨ ꯅꯠꯇꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯕ ꯂꯝꯂꯥꯟꯕ ꯂꯝꯂꯥꯟꯕꯤ ꯑꯃꯗ ꯂꯣꯟꯅ ꯊꯝꯖꯕ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯏꯃꯥ ꯏꯄꯥꯗ ꯐꯥꯎꯕ ꯄꯤꯊꯣꯛꯇꯕ ꯊꯃꯣꯏꯗꯨ ꯀꯔꯝꯅ ꯁꯤꯟꯅꯔꯤꯕꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯞꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯖꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯁꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯇꯥꯡꯕꯅꯤ ꯃꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯒꯤ ꯊꯃꯣꯏꯗꯤ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯛ ꯄꯤꯛꯄ ꯊꯃꯣꯏꯗꯨꯗ ꯉꯝꯕ ꯑꯃꯗꯤ ꯕ꯭ꯔꯦꯗꯦꯟ ꯑꯅꯤꯒꯤ ꯊꯃꯣꯏ ꯆꯟꯅꯕ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯈꯨꯅꯨꯡꯁꯤꯁꯤ? ꯉꯝꯕ ꯀꯣꯜ ꯀꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯈꯨꯠꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯤꯕ ꯖꯦꯝꯁ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯊꯦꯝꯐꯝ ꯈꯪꯗꯦ꯫ ꯃꯥꯁꯨ ꯈꯜꯂꯤ ꯉꯁꯤ ꯑꯃꯗꯤ ꯃꯅꯤꯡ ꯇꯝꯅ ꯀꯞꯆꯔꯁꯅꯨ ꯍꯥꯏꯅ꯫ ꯉꯝꯕ, ꯅꯪ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ꯫ ꯖꯦꯝꯁꯅ ꯉꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯋꯥꯈꯜ ꯐꯥꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯉꯝꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯃꯤꯅꯤꯠ ꯈꯔ ꯀꯞꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯂꯤ, ꯖꯦꯝꯁ, ꯑꯩꯁꯦ ꯄꯪꯕꯅꯤ꯫ ꯑꯄꯪꯕꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯍꯥꯏꯕꯗꯨ ꯑꯩꯅꯤ꯫ ꯑꯗꯨꯛ ꯉꯥꯎꯕꯤ ꯃꯥꯕꯨ ꯑꯩꯒꯤ ꯑꯄꯪꯕ ꯊꯃꯣꯏꯁꯤꯗ ꯀꯌꯥꯗ ꯊꯥꯖꯔꯨꯕ? ꯑꯗꯨꯒ ꯃꯔꯥꯜꯁꯨ ꯂꯩꯖꯗꯕ ꯃꯉꯣꯟꯗ ꯑꯩꯅ ꯃꯔꯥꯜ ꯄꯨꯝꯕ ꯁꯤꯖꯤꯟꯕꯤꯗꯨꯅ ꯆꯩꯕꯤꯔꯤꯕ꯫ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ? ꯅꯪꯁꯨ ꯅꯪꯒꯤ ꯊꯃꯣꯏ ꯑꯃ ꯄꯥꯟꯖꯕꯒꯤ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯒꯤ ꯋꯥꯀꯠꯇꯣ ꯇꯥꯍꯟꯅꯤꯡꯕꯒꯤ ꯃꯉꯣꯟꯗ ꯇꯝꯖꯕ ꯈꯪꯅꯤ꯫ ꯃꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯪꯒꯤꯁꯨ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯨꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯏꯆꯟ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯃꯤꯅꯨꯡꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯏꯅꯕ ꯌꯥꯕꯁꯦ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯣꯏꯔꯨꯕꯅ ꯏꯅꯥꯛꯇꯒꯤ ꯀꯌꯥꯗ ꯂꯥꯞꯅ ꯏꯟꯊꯣꯛꯈ꯭ꯔꯤꯕꯅꯣ꯫ ꯑꯩꯁꯦ ꯐꯩ ꯍꯥꯏꯈꯤꯗ꯭ꯔꯣ ꯖꯦꯝꯁ? ꯌꯥꯝ ꯍꯦꯟꯖꯅ ꯈꯜꯂꯨꯔꯅꯨ ꯚꯥꯏ꯫ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇ ꯉꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯍꯧꯗ꯭ꯔꯤꯉꯩꯅꯤ꯫ ꯉꯝꯕ ꯁꯥꯗꯨꯅ ꯍꯥꯏꯒꯅꯨ꯫ ꯉꯁꯤ ꯍꯥꯏꯗꯣꯛꯂꯨꯕꯁꯤꯅ ꯄꯦꯟꯗꯕ ꯑꯣꯟꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯣꯜꯂꯛꯀꯅꯤ꯫ ꯑꯩꯕꯨ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯪꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯅ ꯃꯊꯟꯇ ꯋꯥꯍꯪ ꯑꯃ ꯍꯪꯖꯩ ꯉꯝꯕ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯤꯉꯩ ꯖꯦꯝꯁꯅ ꯍꯥꯏꯔꯛꯂꯤ, ꯅꯪ ꯃꯥꯕꯨ ꯅꯆꯟ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯉꯝꯒꯗ꯭ꯔꯅꯦ? ꯃꯁꯥꯅ ꯍꯪꯖꯕ ꯋꯥꯍꯪꯗ ꯖꯦꯝꯁꯅ ꯋꯥꯍꯪ ꯑꯃꯅ ꯄꯥꯎꯈꯨꯝ ꯑꯣꯏꯔꯣ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯉꯝꯕ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕ ꯃꯥꯏꯊꯣꯡꯗꯨꯒ ꯏꯀꯪ ꯀꯪꯁꯤꯜꯂꯕ ꯆꯤꯝꯕꯥꯜꯗꯨꯒ ꯑꯅꯤꯗꯨ ꯃꯌꯤ ꯑꯃ ꯑꯅꯤ ꯇꯥꯕ ꯎꯠꯄ ꯃꯈꯩ ꯅꯣꯛꯃꯤ ꯇꯧꯔꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯖꯦꯝꯁꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯇ ꯉꯝꯗꯧ ꯃꯥꯜꯂꯦꯅꯅꯦ ꯀꯟꯐꯤꯗꯦꯟ ꯊꯝꯒꯦ ꯈꯟꯒꯅꯨ꯫ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯅꯁꯥꯗ ꯋꯥꯍꯪ ꯍꯥꯟꯅ ꯍꯪꯖꯈꯣ꯫ ꯅꯪ ꯅꯁꯥꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯗꯨꯗ ꯄꯦꯟꯕ ꯄꯦꯟꯗꯕ ꯌꯦꯡꯉꯒꯅꯦ ꯈꯣꯡꯊꯥꯡꯗꯣ ꯊꯥꯡꯉꯨ꯫ ꯏꯆꯟ ꯑꯣꯏꯕ, ꯑꯩꯅ ꯃꯥꯕꯨ ꯏꯆꯟ ꯑꯣꯏꯅ ꯈꯟꯕ ꯉꯝꯒꯗ꯭ꯔꯅꯦ? ꯑꯩꯕꯨ ꯉꯝꯒꯗ꯭ꯔꯣ?